India ke Act East amasung Thailand ge Act West policy na Leibak ani Asigi Marakta HENNA PUKNING CHINGSHININGAI OIBA HIRAM kaya PUTHOKPADA Chaona Mateng Panglagani HAINA External Affairs ke Union Minister of State Dr. RANJAN PHONGDORAKLI Wafam asi Thailand ge King Bhumibol Adul Yadis ki apokpa numit amasung Thailand gi Father's Day gi mari leinana ngarang pangthokiba marfutara taruk suba National Day of Thailand gi thoramda Minister RANJAN phongdokibani Thoramaduga mari leinana Minister RANJAN hai kumjalisi machamapani fuga taretagi India amasung Thailand ani gi marakta afaba mari leiba haurakle India gi oinadi Thailand rasi yamna naknaba maritime gi yulon kerona bani Leibak ani asigi leinariba afaba mari asi civilization puari culture lighting laishon amadi loan gi matang da leinariba manabasing gi yumpham oiraga sagalakibani Masida sunatana Leibak ani asigi miyam adumak totna tinaraga leirakpa maramna India amasung Thailand gi marakta manaba kaya tapna thorakli education amasung training gi lamda Leibak ani asina pinariba mateng asi nongma gi khumang chawsulakli Thailand ki tongan ba university da the India Study Center amasung India corner kaya mai pakna lingba ngamkhrei India Asian Comprehensive Strategic Partnership East Asia Summit Mekong Ganga Cooperation BIMSTEC Indian Ocean Rim Association amadi atai atopa regional amasung multilateral forum kayada Thailand asi India gi maruiba partner ama oina lauribani haina Minister Dr. RANJAN makata na phongdokhi